Judicial custody da laikhidraba khulngakpa khoisnam Sanajaoba'S misigi achumba langla langjin puthoktabagi mayokta JSC na haukiba ahing nongyai Manipur pumbada kaukiba pung kunmari gi general strike na lamdam masigi mausagi punsida chauna akaiba pire general strike asana maram oraga Imphal city gi maruoiba lalol itigi mafam sing maruoina khwairamban ima kaithel pauna kaithel amadi thangal kaithel na chingba mafam sing thonglona khi Khwairamban ima kaithel gi oinadi angan ba ayuki matamda street vendor khara adumak pot yonbagi mami takhi lambi da gari chatpagi chang yamna hanthakhi adum oinamak lanai gari sing amadi emergency ga mari leinaba thabak thauram singdi chathok sasin tawri atopa district singdagi Imphal tamna lakadaba gari sing general strike asana maram oiraga haigatna rakhide Lanai oina institution sing thong hangnadrabasu lainga kiloisang sing adumak mathau taunari panbayabadi Sanajaoba'S haukiba March 13 da police na farabatungda judicial custody da lerakibani adubu April 16 da hospital da laingba pukhalakpada laikhidabani mahakna laikhidaba asigi mayokta semkiba JSC na misi asida chenaba sing chairak pigadabani amadi laikhidraba Sanajaoba'S imung manungda matik chaba compensation amadi lainga ki thaba ama pigadabani haina memorandum ama Manipur gi governor da pisinduna matam thakibani adabu JSC na taliba demand asi thabakta onthok tabagi mayokta general strike ki khongjang asi changsilakpani